ꯋꯥꯡꯒꯣꯏꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯪꯂꯦꯟ ꯑꯩꯈꯣꯏꯒꯤ ꯑꯗꯨꯉꯩ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯤꯒꯨꯝꯕ ꯁꯪꯂꯦꯟꯁꯤꯗ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯗꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯁꯥꯏꯒꯣꯟꯒꯤ ꯐꯖꯕꯗꯨ ꯈ꯭ꯋꯥꯏ ꯇꯔꯥꯗ ꯎꯠꯆꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯅ ꯑꯁꯤꯒꯤ ꯆꯪꯉꯛꯄ ꯌꯦꯠ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯥꯏꯐꯝ ꯑꯩꯅ ꯆꯪꯉꯛꯄꯒꯤ ꯌꯦꯠꯂꯣꯏꯅꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕꯒꯤ ꯁꯪꯂꯦꯟꯅꯤ꯫ ꯌꯥꯝ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯏ꯫ ꯁꯅꯥꯃꯍꯤ ꯔꯤꯂꯤꯖꯤꯌꯁ ꯒꯣꯗꯁꯤ ꯂꯩꯁꯦꯝꯕꯅ ꯍꯟꯗꯛ ꯄꯨꯊꯣꯛꯈꯤꯗ꯭ꯔꯦꯕ, ꯔꯟꯖꯟ ꯄꯨꯊꯣꯛꯅꯕꯒꯤ ꯄ꯭ꯂꯥꯟꯅꯦꯕ꯫ ꯍꯟꯗꯛ ꯂꯩꯁꯦꯝꯕꯅ ꯄꯨꯊꯣꯛꯇ꯭ꯔꯦꯗꯅ, ꯂꯩꯁꯦꯝꯕꯅ ꯄꯨꯊꯣꯛꯇ꯭ꯔꯦꯕ, ꯂꯩꯁꯦꯝꯕꯅ ꯄꯨꯊꯣꯛꯇ꯭ꯔꯗꯁꯨ ꯔꯟꯖꯟ ꯄꯨꯊꯣꯛꯅꯕ ꯀꯩꯅꯣ ꯇꯧꯋꯦꯕ꯫ ꯍꯧꯖꯤꯛ ꯂꯥꯏꯅꯤꯡꯊꯧꯒꯤ ꯒꯦꯠ ꯆꯪꯉꯛꯄꯒꯤ ꯍꯥꯏꯔꯒ ꯑꯣꯏꯔꯣꯝꯗ, ꯊꯣꯛꯂꯛꯄꯒꯤ ꯍꯥꯏꯔꯒ ꯌꯦꯠꯂꯣꯝꯗ, ꯁꯤ ꯂꯥꯏꯐꯝꯁꯤ ꯂꯥꯏꯐꯝ ꯅꯨꯡꯒꯣꯏꯕꯤ ꯍꯥꯏꯕ ꯑꯃ, ꯂꯥꯏꯅꯤꯡꯊꯧ ꯈꯥꯕ ꯍꯥꯏꯕ ꯑꯃ ꯁꯪꯂꯦꯟ ꯂꯩꯔꯦ꯫ ꯁꯦꯔꯤꯌꯦꯜ ꯄꯤꯟ ꯐꯥꯗ꯭ꯔꯤꯕꯅꯤ, ꯁꯦꯔꯤꯌꯦꯜ ꯀꯥꯏꯕꯤꯅꯣ ꯑꯗꯨꯝ ꯄꯥꯏꯕꯤꯔꯝꯃꯣ꯫ ꯃꯁꯛ ꯈꯪꯗꯦꯅ? ꯈꯪꯉꯣꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯪꯂꯦꯟꯒꯤ ꯌꯦꯠ ꯊꯪꯕ ꯐꯝꯃꯦꯟꯒꯤ ꯃꯐꯝꯗ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯪꯂꯦꯟ ꯁꯪꯒꯥꯏꯒꯤ ꯌꯦꯠ ꯊꯪꯕ ꯁꯔꯨꯛ, ꯂꯥꯏꯅꯤꯡꯊꯧꯒꯤ ꯑꯣꯏ ꯊꯪꯕ ꯁꯪꯂꯦꯟꯒꯤ ꯁꯔꯨꯛ, ꯀꯥꯞꯄꯤꯅꯤ꯫ ꯀꯃꯤꯇꯤꯒꯤ ꯑꯍꯜꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯁꯤ ꯑꯣꯖꯥ ꯅꯤꯄꯥꯝꯆꯥ ꯂꯩꯔꯤꯉꯩꯗ ꯁꯣꯕꯦꯅꯔ ꯐꯣꯡꯕꯗꯨꯗ ꯑꯆꯧꯕ ꯔꯣꯜ ꯂꯧꯖꯕ ꯃꯤꯁꯛꯇꯨꯅꯤ꯫
ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯤꯡꯈꯩꯔꯣꯟ ꯑꯔꯣꯏꯕꯗ ꯌꯥꯎꯔꯤꯗꯣ ꯑꯗꯨ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯣꯡꯌꯥꯏꯒ ꯇꯧꯔꯒ ꯍꯥꯞꯆꯈꯤꯕꯅꯤ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯝꯅ ꯑꯗꯨꯒꯤ ꯁꯣꯚꯦꯅꯔꯗꯨ ꯑꯩꯍꯥꯛꯀꯤ ꯌꯨꯝ ꯁꯥꯕꯒꯤ ꯊꯩꯗꯣꯛꯄꯗ ꯑꯇꯣꯞꯄ ꯃꯐꯝ ꯕꯥꯃꯣꯟꯒꯤ ꯍꯦꯛ ꯊꯪꯅꯕꯅꯤ ꯕꯥꯃꯣꯟꯒꯤ ꯌꯨꯝꯗꯨꯗ ꯀꯩꯅꯣꯗꯨꯗ ꯋꯥꯂꯧꯁꯪꯗꯨꯗ ꯊꯝꯃꯨꯕ ꯑꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯅꯣꯡ ꯇꯤꯈꯠꯇꯅ ꯆꯨꯕꯗꯨꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯗꯅ ꯑꯗꯨꯒꯤ ꯔꯦꯀꯣꯔꯠꯇꯨ ꯂꯣꯏ ꯃꯥꯡꯈ꯭ꯔꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨ ꯐꯣꯇꯣ ꯑꯃꯨꯛꯇꯪ ꯀꯥꯞꯆꯒꯦꯅ ꯍꯥꯏꯖꯒꯦ ꯂꯥꯛꯄꯅꯤ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯔꯦꯀꯣꯔꯠꯇꯤ ꯂꯩꯔꯝꯒꯅꯤꯌꯦ ꯑꯃꯨꯛꯇꯪ ꯊꯤꯕꯤꯌꯣ ꯑꯗꯨꯅ ꯎꯖꯥꯅꯤ ꯄꯥꯝꯆꯥꯏꯗ ꯁꯣꯚꯦꯅꯔꯗꯤ ꯌꯥꯝꯗꯤ ꯌꯥꯝꯈꯤꯕꯅꯦꯕ ꯑꯗꯨ ꯑꯃꯨꯛꯇꯪ ꯊꯤꯃꯤꯟꯅꯁꯤꯅꯦ ꯑꯗꯒꯤ ꯑꯩꯁꯤ ꯍꯧꯖꯤꯛ ꯁꯅꯥꯃꯍꯤ ꯔꯤꯂꯤꯖꯤꯌꯁ ꯀꯣꯔꯠ ꯑꯃ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯔꯤꯂꯤꯖꯤꯌꯁ ꯀꯣꯔꯠ ꯑꯃ ꯂꯧꯅꯅꯕ ꯍꯣꯠꯅꯕꯗꯨꯗ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯇꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯂꯥꯏꯒꯤ ꯏꯕꯣꯝꯆꯥꯒ ꯍꯟꯗꯛ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯔꯣꯏꯕꯗꯒ ꯄꯨꯊꯣꯛꯍꯜꯂꯤꯗꯣ ꯅꯅꯥ ꯑꯩ ꯀꯟꯅ ꯆꯦꯟꯖꯕꯅꯤ ꯍꯟꯗꯛꯇꯤ ꯂꯩꯁꯦꯝꯕꯅ ꯄꯨꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨ ꯔꯟꯖꯟꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯡꯒꯣꯏꯒꯤ ꯂꯥꯏ ꯀꯃꯤꯇꯤꯒꯤꯁꯨ ꯑꯉꯝꯕ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯑꯣꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯑꯗꯨꯒꯤ ꯁꯅꯥꯃꯍꯤ ꯔꯤꯂꯤꯖꯤꯌꯁ ꯀꯣꯔꯠꯁꯤꯃ ꯍꯦꯛ ꯔꯤꯂꯤꯖꯤꯌꯁ ꯀꯣꯔꯠ ꯅꯝꯕꯔ 7ꯁꯤ ꯍꯦꯛ ꯐꯪꯕꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯙꯔꯃ ꯈꯨꯗꯤꯡꯃꯛꯀ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯈꯠꯄ ꯃꯥꯟꯅꯅ ꯆꯠꯍꯟꯅꯕꯒꯤ ꯄꯥꯝꯕꯩꯗꯨꯃꯈꯛ ꯍꯣꯠꯅꯖꯕꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯤ ꯑꯩꯒꯤ ꯂꯅꯥꯏ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯌꯦꯠꯂꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯏꯖꯔꯛꯏꯁꯤ ꯁꯥꯀꯣꯛ ꯊꯤꯔꯦꯟ ꯀꯧꯏ ꯁꯥꯀꯣꯛ ꯊꯤꯔꯦꯟꯒꯤ ꯁꯤꯗꯩꯗ 39 ꯁꯨꯕꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯔꯤꯕꯅꯦ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯅ ꯌꯥꯎꯔꯤꯒꯦꯕꯨ ꯇꯣ ꯂꯨꯝꯖꯜꯂꯗꯤ ꯌꯥꯔꯔꯣꯏ ꯃꯌꯦꯛꯁꯤ ꯈꯪꯉꯣꯏ ꯁꯤ ꯏꯪꯂꯤꯁꯇ ꯄꯥꯕꯤꯌꯨ ꯂꯩꯄꯥꯛ ꯃꯥꯏꯕ ꯈꯨꯔꯥꯏ ꯇꯥꯡꯕ ꯅꯤꯡꯊꯧ ꯃꯥꯏꯕ ꯆꯤꯔꯥꯏ ꯇꯥꯡꯕ ꯃꯄꯥꯕꯨꯁꯨ ꯍꯟꯕꯅꯤ ꯃꯄꯨꯒꯤꯁꯨ ꯃꯊꯛꯅꯤ ꯅꯇꯦꯐꯝꯗ ꯇꯦꯠꯁꯤꯜꯂꯣ ꯅꯍꯟꯐꯝꯗ ꯍꯟꯖꯤꯜꯂꯣ ꯂꯩꯅꯤꯡꯊꯧ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅ ꯍꯥꯏꯒꯦꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯣꯔꯥꯔꯦꯅ ꯍꯥꯏꯔꯤꯅꯦꯕ ꯃꯆꯥꯒꯤ ꯑꯊꯣꯏꯕ ꯃꯤꯡꯈꯩꯁꯦ ꯁꯤꯗ ꯄꯥꯕꯤꯌꯨ ꯏꯪꯂꯤꯁꯇ ꯄꯥꯕꯤꯌꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯁꯤꯒꯤ ꯂꯥꯏꯔꯣꯟꯁꯤꯃ ꯍꯥꯞꯈꯤꯕꯅꯦ ꯍꯥꯏꯕ ꯁꯣꯚꯦꯅꯔꯗꯨꯗ ꯑꯗꯨꯅ ꯁꯤꯁꯤꯅ ꯃꯤꯇꯩ ꯁꯅꯥꯃꯍꯤꯒꯤ ꯂꯨꯕꯥꯛ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯌꯦꯜꯍꯧ ꯃꯌꯦꯛꯇꯨꯅꯤ ꯂꯥꯏꯅꯤꯡꯉꯅ ꯊꯤꯖꯤꯜꯂꯒ ꯑꯗꯨꯗ ꯏꯔꯝꯃꯦ ꯃꯥꯅ ꯂꯥꯏꯔꯣꯟꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯗꯅ ꯃꯤꯇꯩ ꯁꯥꯒꯩ ꯑꯔꯤꯕꯒꯤ ꯄꯤꯕꯥꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯅꯥꯃꯍꯤ ꯏꯁꯤꯡ ꯆꯥꯏꯊꯕ ꯍꯥꯏꯅ ꯊꯕꯛ ꯊꯧꯔꯝ ꯇꯧꯔꯤꯕꯗꯣ ꯁꯅꯥꯃꯍꯤꯒꯤ ꯂꯨꯕꯥꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯁꯦꯟꯗꯨꯗ ꯊꯧꯔꯝ ꯇꯧꯋꯤꯗꯅ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯃꯌꯦꯛꯅꯦꯕ ꯕ꯭ꯔꯣꯟꯖꯇ ꯍꯛꯑꯒ ꯑꯗꯨꯅ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛ ꯀꯧꯋꯦꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯊꯛꯇ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛꯄꯨ ꯃꯤꯔꯥꯏꯕꯤꯒꯅꯨ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯠ ꯊꯪꯉꯤꯕ ꯑꯣꯖꯥꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯌꯨꯝꯅꯥꯛ ꯀꯝꯃꯤꯡꯒ ꯍꯥꯏꯕꯤꯌꯨ ꯑꯣꯏꯅꯥꯝꯃꯪꯒꯤ ꯀꯔꯤ ꯊꯧ ꯄꯥꯏꯕꯤꯔꯤ ꯀꯃꯤꯇꯤꯁꯤꯒꯤ ꯅꯠꯇꯦ ꯌꯦꯡꯕ ꯇꯧꯕꯗꯣ ꯐꯝꯗꯣ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯄꯥꯏꯗ꯭ꯔꯦ ꯑꯣꯍꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯗ ꯐꯝꯕꯤꯔꯤꯁꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯁꯥꯀꯣꯛ ꯊꯤꯔꯦꯟ ꯑꯣ ꯐꯨꯇꯥꯅꯤ ꯇꯧꯔꯦꯕ ꯄꯨꯌꯥ ꯃꯁꯤꯡꯒꯤ 34 ꯁꯨꯕꯗ ꯌꯥꯎꯕ ꯑꯗꯨ ꯑꯥꯗ ꯍꯪꯉꯁꯨ ꯑꯩꯅ ꯄꯤꯊꯣꯛꯇꯦ ꯂꯩꯇꯦ ꯄꯤꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦꯕ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯁꯅꯥ ꯀꯣꯅꯨꯡꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯁꯅꯥꯃꯍꯤ ꯋꯥꯡꯒꯣꯏꯗ ꯁꯅꯥꯃꯍꯤ ꯀꯣꯂꯨ ꯌꯩꯈꯥꯏꯔꯦ ꯍꯥꯏꯗꯅ ꯃꯤꯇꯩꯒꯤ ꯌꯨꯝꯕꯨꯡ ꯈꯨꯗꯤꯡꯃꯛꯇ ꯅꯨꯃꯤꯠ ꯃꯉꯥꯜ ꯆꯪꯕ ꯌꯥꯗꯦꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯂꯨꯕꯥꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥꯃꯍꯤ ꯑꯗꯣ ꯁꯅꯥꯃꯍꯤ ꯂꯥꯏꯁꯦꯟ ꯑꯗꯣ ꯃꯗꯨꯕꯨ ꯂꯩꯈꯥ ꯇꯥꯔꯦ ꯍꯥꯏꯗꯅ ꯃꯥꯏꯕ ꯂꯣꯏꯁꯪ ꯃꯥꯏꯕꯤ ꯂꯣꯏꯁꯪ ꯂꯤꯡꯉꯒ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯑꯁꯦꯡꯕ ꯑꯔꯤꯕ ꯏꯄꯥ ꯏꯄꯨꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯥꯠꯂꯝꯃꯤꯕ ꯂꯥꯏꯁꯦꯟ ꯑꯗꯨꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯃꯥꯏꯕ ꯂꯣꯏꯁꯪ ꯃꯥꯏꯕꯤ ꯂꯣꯏꯁꯪ ꯊꯥꯔꯛꯑꯒ ꯃꯌꯦꯛ ꯁꯤꯟꯇꯣꯛꯄꯒꯤ ꯊꯕꯛꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛ ꯁꯤꯗꯩꯗ ꯁꯥꯀꯣꯛꯇ ꯏꯔꯤꯕ ꯃꯌꯦꯛꯁꯦ ꯍꯥꯠꯄꯒꯤ ꯅꯠꯇ꯭ꯔꯥꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯅ ꯌꯨꯝꯕꯨꯡ ꯈꯨꯗꯤꯡꯃꯛꯇ ꯁꯥꯒꯩ ꯑꯔꯤꯕꯒꯤ ꯄꯤꯕꯥꯁꯤꯡꯅ ꯂꯥꯠꯂꯤꯕ ꯂꯥꯏꯁꯦꯟꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ
ꯆꯦꯛ ꯇꯧꯕ ꯃꯊꯧ ꯇꯥꯔꯦꯕ ꯃꯗꯨ ꯑꯩꯅ ꯑꯣꯖꯥ ꯃꯪꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯣꯝꯆꯧꯒ ꯈꯨꯠꯁꯝꯅꯔꯒ ꯂꯣꯏꯅꯃꯛ ꯆꯪꯗꯅ ꯐꯣꯇꯣ ꯀꯥꯞꯄꯒ ꯅꯦꯁꯅꯦꯜ ꯑꯥꯔꯀꯥꯏꯚꯁꯇ ꯊꯥꯔꯦ ꯅꯦꯁꯅꯦꯜ ꯑꯥꯔꯀꯥꯏꯚꯁꯅ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯄ꯭ꯔꯨꯞ ꯇꯧꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁ ꯄꯣꯛꯇ꯭ꯔꯤꯉꯩ ꯆꯍꯤ 2200ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯕ ꯑꯗꯨꯒꯨꯝꯂꯕ ꯁꯅꯥꯃꯍꯤ ꯂꯥꯏꯁꯦꯟꯅꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯤꯗ ꯌꯥꯎꯔꯤꯕꯅꯤ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯁꯤꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡꯉꯅ ꯏꯔꯝꯃꯤꯕ ꯁꯥꯀꯣꯛ ꯊꯤꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯥꯏꯂꯥꯏꯠꯇꯣ ꯋꯥꯡꯒꯣꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯋꯥꯡꯒꯣꯏ ꯈꯛꯇ ꯅꯠꯇꯦ ꯁꯅꯥꯃꯍꯤ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯀꯤꯅꯤ ꯍꯥꯏꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯀꯤꯅꯤ ꯃꯤ ꯈꯛꯀꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯇꯤꯟ ꯀꯥꯡ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯆꯠ ꯆꯠꯇ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯀꯤꯅꯤ